Niyam chumna census ki thabak pangthoknaba leingak angamba thakta hotnagani wai Khemchand lakadoriba census 2027 asigi thabak thauram punamak state asida niyam chumna pangthoknaba leiriba leingak asid angamba thakta hotnagani haina Chief Minister Yumnam Khemchand phongdokri Manipur University ki ngasi pangthokiba taraga manga suba convocation thauramgi nakalda paumisingna lakliba census ka mari leina handak Manipur government na thokiba gazette notification ga mari leina hangbo wahangi pakumda Chief Minister wai Khemchand mathaki wafam asi phongdokpaga loinana pangthokadoriba mikok thibi ki thaba si aswoiba madi aranba lehendana pangthoknaba lengana soidana maki angamba thakta hotnagani habiki thajaba pikhi Amasumi kok TV gi thabak pangthokthringai mangoinana state asida National Register of Citizens NRC implement tawduna illegal immigrant masak khangdu u amadi internally displaced person IDP sing masa masa gi mayumda hanjin hallu haina miyamna demand tawduna laklibni illegal immigrant sing masak khangdok tana amadi Manipur da mahoksa gi phibamda sabsana hanjilaktringai da mikok TV gi thabak mapung phana pangthokpa oithokloi haina civil society organization mahairoi lupsing amadi miyamna akanba khulaw lawribni Maraksida Manipur lengan handak khanghaudana gazette notification ama thokladuna census 2027 ga mari lainana yumkok masing thibi gi thabak sei isi gi September amadigi September 13 phawb gi manungda pangthoknaba matab lepkhibani Ministry of Home Affairs na census ki thabak pangthokringai mawoinana sei isi gi April amadigi September 13 phawb gi manungda yumkok thibi gi thabak state amadi union territory khutimakta pangthoknaba khankibani Illegal immigrants in India ki citizen onthoknaba honabada state leingak su mating pangsilabra MPCC census pangthokthringai de mitop hana khandokpa haibisi Congress party ki lengdraba phirepni neken India lengana census pangthoktuna illegal immigrants sing India ki citizen onthoknaba honabada state leingak su mating panglabra PR leingak ta miyamna thamlamba thajaba pumba mangkhraba matung lakliba lenga asina assembly da Fauba Paminaba ngamdana virtual mota pangthoklaga miyamda plus affidavit leiri haina taisinba lebuthibani state asigi oina census pangthokthringai illegal immigrants sing hana khandokpa haibisi Congress party gi lengdraba phirepni haina Manipur Pradesh Congress Committee MPCC ki General Secretary S Nekena phongdoraki Laingana census yaithoknaba gazette notification thulakpa amadi MP Dr. Angamba bimol akoi jamna parliament thangkibu wafambu TV channel discussion singda miyamna lana uhannaba mongda thamlakhibu wafam singa mari leina ngasi BT rota leiba Congress bona pangthupa pawgi mifam amada MPCC ki General Secretary N Nekena hai state asida natana leiba asida illegal immigrant gi issue kaya ama leibata natana state asida hojik oiriba phibam singa sida lengana hathuwa tu census pangthok privacy yamna sound akaiba lakani adumainama haukiba numi kharani sida home department gi makai digi hairiba census asi state asi gi oini April 13 gi self enumeration tawba amadi September amadigi 13 phawbada census pangtholagani haina thulakliba gazette notification asi miyamgi ihau na thainabra natragana lengaki oiba illegal immigrants khandoknaba kari pambai leirabagi haibidi miyamda may action khangadabani state asi gi oina census tawdringa illegal immigrant hana khandokpa haibisi party asi gi oina mamangi matamdigi hauna legislature singna assembly amadi atai platform singda haiduna lakli adubu ruling legislature singna support tawdaba amadi thawoina tadana lakliba sina India lengakna census pangthoktuna illegal immigrants singbu India gi citizen onthoknaba honabada state lengak sumating panglabra haina thamki masiduna tana Dr. Angamba bimol na parliament thangkibu wafambu TV channel discussion singda kanagumba singna miyamna lana uhannaba honariba si tobigano MP na thamkiba singa du amukka hanamuna tabikho parliament session adu da MP na thamkibu wafam adu mayek singna wantok nainabiyo TV channel sing su panelist khanba matamda bias laitaba khang hairaba miyamda pungning loksing piba ngangbadaba panelist sing yohan biwaiki Tamil Sangamore gi mihut sing Chief Minister mafam madura laidiba miyamgi oidiba phibam sing pawdamkhri Tamil Sangamore gi mihut kangbu amana ngarang ngasi Chief Minister Yumnam Khemchand ga unaduna mafam madura khunda minariba community sing gi hauju oidiba phibam gi matangda pawdam khibaga loinana Chief Minister na su mafam madura mausa gi punsida laknaba mari sakot thawrangi matangna lokhat piyaba thabak sing lokhat kani habigi thajaba pikri Chief Minister wai Khemchand ne ex thadorak warol amada ngasi ma ki office ta more gi Tamil Sangam gi General Secretary KBS miyamna
lusingba mute amabu kangbu ama laktuna Tamil community yauna more da khunda minariba community singi oiriba phibamgi matangda marik sumna pawdamki lenga sina more da khunda minariba community marakta amaga amaga hanagum nungsi sanana leminaduna ing tappa mari sokhatpa mafam ama ohenanaba honaba haibisi ahanba ithaudang amani haina khanduna thabak lokhali अथुबा मतम इंग तप पुरकनब लौखटप याब थपकसिंगसु लौखटकनी ख्वाइदगी मरु ओइरिबसि कम्युनिटी मरक्त थाजनब लैनबा नुंगसी सानबा मदि अमग अमग मतेंग पिनबा हाबिसि यामना मरु ओइ हाइनसु चीफ मिनिस्टरना फोंदोखि अमरोमदा केंद्रीय विद्यालय संगठन KBS तिनसुकिया रीजन की डिप्यूटी कमिश्नर तौरेम प्रीतम अमसुंग KBS नंबर 1 लम्फेलदगी होरखिबा सोशल एक्टिविस्ट दयानंद शर्मानीना ngasi CM secretary chief minister wai Khemchand gu unaduna state asigi tuan tuan district singda anoba kendriya vidyalaya mapal linkhatnabi gi matangna wari sana khayari police custody dagi drug kg lising ani ge sahum mangkhre Gujarat Assembly da puthokhiba khwaidagi nauba Controller and Auditor General CAG report ki angak phongdokpa mada narcotics thambagi matangna security gi asauba asoiba mutkre Audit adugi matuk ina October English ani ga kungani thui amasung July English ani ga kungu humdoi gi marakta drug kg lising taruk sangwa ga taraga 0.54 phaki madugi manungda official singna kg lising mari ga samaga humdra ga treka 0.86 mankhri madugi matungda lemhauriba sarona drug kg lising kunga humdoi gi sahunga kunthra ga nithui ga 0.68 adudi police custody dagi mangkhri madun state adugi evidence management system gi thajaningai oibada sathina thajaba sokoli Home Department officials in the Ganja KG Samagani Fugamariga 0.180 Romdi Huran Creduga, Lemauri Baganja Amasum Opium Giambas Rukti, Matikzava storage facilities, Oida Badagi, Usi Sing Sato Crane at Ragana Mahan Kreki, Adubuhari Mapam Singaduda, CAZ no official Oina, Pienda Fondura Cre. Bus Kalori get Hangaina with the Tarahum do Shikri, private bus Amaga. Tipper lorry amaga Andhra Pradesh ki Marakpuram district Sagol sen ki anganbada thengai na khiba amasung mai sak pada miyoi taragum de sekri miyoi nipalop hingna mai sak ki amasung kullom soki thaudo adu Hare Krishna travel gi bus aduna Telangana gi Niramlal dagi Nellore da sakhibada ayuk pung taruk lom tab thukibani Prime Minister Narendra Modi na thaudo adugi matang na awab phongdokre amasung laikhidraba singi khwaidigi naknaba miyoi de lupa lak ani amasung asokpa singina lising yankhai gi tengbang lapthokre hari America na aroibo ni Iran na landana ba lanmi thajinana ba thorang punamak pekhat paukre Nongthakta landaba yaba mawong da akan mamong na landaraba matung America na aroiboina Iran na landana bigi damag lanmi thajinana ba thorang punamak pekhat paukre na phongduraki report asigi matuin hausi Iran amadi America gi marakta laluchina bigi matangda condition kya thamladuna wari chanari basida yanaba purakpa ngamdrabadi America na Iran aroiboina nongthakta gi amadi laikha yauna puna landana ba thorang nakhibani hausi phawi oina di America na nongthakta gi Iran na landara khibani laluchina bigi wari chanari basima pungoina state of Hormuz ki matangda sanabani Iran su thau puna bigi tangai fadana sisinari be samudra gi lambi state of Hormuz asi adumak mapung phana control tawduna leiba haibisi makoi apamani wapam asimak America gi su apamani maramaduna lalo shindana bigi wari asi tarai ni hek loksingani haibigi thajabadi laitri henu su paus ta makhatari